ꯅꯨꯄꯥꯗꯤ ꯑꯉꯥꯡ ꯄꯣꯕ ꯌꯥꯏꯒ ꯌꯥꯗꯦꯒ ꯌꯥꯝ ꯍꯥꯏꯅꯕꯅꯤ ꯏꯕꯨꯡꯉꯣ. ꯑꯩꯅ ꯌꯨꯝ ꯊꯣꯛꯄꯗ ꯊꯣꯏꯊꯣꯏ ꯄꯝꯃ ꯆꯠꯄꯗ ꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯍꯥꯏꯔꯛꯄ ꯌꯥꯏꯗꯨꯗꯤ ꯅꯪꯅꯗ ꯑꯉꯥꯡꯗ ꯄꯝꯕꯤꯕ ꯑꯣꯏꯅ ꯎꯏ ꯃꯃꯥꯗꯤ ꯑꯃꯨꯛꯇ ꯄꯝꯕ ꯎꯗꯦꯅ. ꯃꯌꯥꯝ ꯂꯐꯨꯁꯦ ꯂꯣꯏꯔꯦ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯦꯡꯉꯨ. ꯀꯌꯥꯝ ꯁꯥꯔꯝꯃꯅꯤ ꯃꯌꯥꯝ ꯂꯐꯨꯁꯤꯅ ꯁꯤ ꯐꯤꯕꯝꯁꯦ ꯇꯥꯔꯛꯑꯗꯤ. ꯄꯥꯝꯕꯤꯁꯦ ꯇꯧꯔꯝꯃꯤꯁꯦ ꯌꯦꯡꯉꯨ. ꯑꯩꯅ ꯍꯧꯖꯤꯛ ꯏꯁꯤꯡꯒꯤ ꯍꯥꯏꯕꯗꯣ. ꯁꯤꯂꯥꯅ ꯍꯪꯒꯥꯝ ꯃꯜꯂꯤꯉꯩꯁꯤꯗ ꯑꯩꯁꯨ ꯏꯁꯤꯡ ꯈꯔ ꯆꯥꯏꯁꯜꯍꯧꯒꯦ. ꯁꯤꯂꯥꯅ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗꯅ ꯅꯪ ꯀꯩꯗꯧꯗꯣꯏꯕ? ꯐꯣꯟ ꯌꯦꯡꯗꯣꯏꯕ. ꯃꯤꯗꯣ ꯗꯦꯜꯂꯤꯗ ꯑꯃꯨꯛꯇꯪ ꯂꯥꯛꯑ ꯊꯥꯕꯤꯔꯒꯗꯤꯀꯣ ꯑꯩꯅ ꯈꯟꯕꯗ ꯃꯗꯨ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯌꯥꯡꯈꯩꯗ ꯌꯣꯜꯂꯤꯁꯦ ꯃꯥꯗꯤ 100-200ꯗ ꯌꯣꯟꯒꯦ ꯍꯥꯏꯔꯛꯀꯅꯦꯕ. ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯒꯤ ꯀꯩꯅꯣꯁꯦ ꯗ꯭ꯔꯤꯁꯁꯦ ꯎꯠꯂꯛꯀꯦ ꯍꯥꯏꯗꯤ ꯀꯌꯥꯝ ꯀꯩꯅꯣ ꯇꯧꯒꯦ ꯍꯧꯖꯤꯛ ꯁꯥꯏ ꯍꯥꯏꯕꯗꯣ ꯀꯌꯥꯝ ꯁꯥꯒꯦꯅ. ꯑꯁꯣꯝꯗ ꯅꯨꯃꯤꯠꯁꯦ ꯑꯁꯣꯝꯗꯒꯤ ꯊꯣꯛꯂꯛꯄꯒꯤ ꯒ꯭ꯔꯤꯟ ꯅꯦꯠꯁꯦ ꯑꯁꯤꯗ ꯈꯟꯖꯟꯕꯅꯦꯕꯀꯣ. ꯑꯗꯣ ꯒ꯭ꯔꯤꯟ ꯅꯦꯠ ꯈꯜꯂꯐꯥꯎꯇ ꯌꯦꯡꯉꯣ ꯁꯤꯗꯩꯗ ꯁꯤꯒꯤꯁꯤꯅ ꯌꯨꯝ ꯃꯄꯥ ꯂꯩꯈ꯭ꯔꯦ. ꯑꯁꯣꯝꯗꯒꯤ ꯅꯨꯃꯤꯠꯅ ꯑꯃꯨꯛ ꯁꯤ ꯒ꯭ꯔꯤꯟ ꯅꯦꯠꯁꯤꯅ ꯈꯜꯂꯐꯥꯎꯇ ꯂꯩꯔꯤꯕꯁꯤ ꯀꯩꯅꯣ. ꯉꯁꯥꯏ ꯑꯌꯨꯛ ꯆꯠꯂꯝꯗꯥꯏꯗ ꯑꯩꯅ ꯂꯣꯏꯅꯃꯛ ꯄꯨꯝꯒꯩ ꯆꯥꯏꯔꯝꯃꯤꯅꯦꯀꯣ ꯏꯁꯤꯡꯁꯦ. ꯑꯗꯣ ꯈꯥꯃꯦꯟꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯌꯦꯡꯉꯣ. ꯄꯨꯔꯥ ꯑꯀꯪꯕꯗꯧꯅ ꯇꯧꯔꯦꯕ ꯁꯤ. ꯁꯤꯒꯤ ꯈꯨꯠꯁꯥꯁꯤꯗꯅ ꯃꯌꯥꯝ ꯗꯦꯜꯂꯤꯒꯤ ꯁꯥꯕ ꯑꯩꯈꯣꯏꯅ ꯁꯥꯏ ꯄꯣꯠ ꯊꯥꯕ ꯌꯥꯝ ꯋꯥꯏ ꯄꯣꯠ ꯊꯥꯕ ꯌꯥꯝ ꯋꯥꯏꯅ ꯍꯥꯏꯁꯦ. ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯈꯨꯠꯂꯩꯁꯦ ꯁꯤ ꯂꯣꯏ ꯈꯨꯏꯔꯤꯁꯦ ꯌꯦꯡꯉꯣ. ꯑꯁꯣꯟ ꯃꯇꯥꯏꯗꯒ ꯁꯤꯗꯒ ꯂꯩꯔꯤꯁꯦ. ꯑꯗꯨꯗꯨꯅ ꯉꯁꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯅ ꯁꯟꯗꯣꯛꯑ ꯊꯝꯕꯁꯦ ꯊꯝꯃꯔꯣꯏꯒꯦ. ꯍꯧꯖꯤꯛꯇꯤ ꯑꯁꯥꯕ ꯃꯇꯝ ꯌꯧꯔꯕꯅꯤꯅ ꯄꯨꯂꯞ ꯇꯥꯁꯜꯂꯒ ꯊꯝꯃꯅꯦꯕ. ꯅꯠꯇ꯭ꯔꯗꯤ ꯄꯣꯠꯁꯤ ꯌꯥꯗ꯭ꯔꯦꯕ. ꯏꯚꯟ ꯑꯗꯒꯤ ꯁꯣꯝꯗꯒꯤ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯍꯥꯟꯅꯒꯤ ꯑꯆꯧꯕꯗꯨꯅꯦꯕ. ꯁꯤꯒꯁꯤ ꯂꯣꯏ ꯈꯨꯏꯗꯔꯤꯁꯦ ꯌꯦꯡꯉꯣ. ꯅꯣꯡꯃꯪꯈꯥꯁꯦ ꯑꯩꯅ ꯈꯨꯏꯌꯦꯅ ꯑꯁꯤ ꯃꯔꯨꯝꯗ ꯊꯝꯕꯗꯒꯤ ꯅꯣꯡꯃꯪꯈꯥꯗꯤ ꯉꯁꯤ ꯈꯔ ꯇꯦꯛꯈꯠꯂꯦ. ꯑꯗꯨꯒ ꯏꯚꯟ ꯁꯧꯒ꯭ꯔꯤꯅ ꯈꯨꯏꯔꯛꯑꯕ ꯑꯩꯁꯦ ꯌꯦꯡꯉꯣꯗꯅ. ꯁꯧꯒ꯭ꯔꯤꯁꯦ ꯌꯦꯡꯉꯣ ꯐꯤꯕꯝꯁꯦ ꯏꯇꯨꯛ ꯇꯨꯛꯊꯔꯒ ꯂꯩꯔꯕꯅꯤ ꯈꯨꯏꯔꯒ. ꯃꯈꯥꯁꯦ ꯌꯦꯡꯉꯣ ꯂꯩꯕꯥꯛꯁꯦ ꯍꯥꯏꯗꯤ ꯕꯣꯔꯥꯗꯒ ꯊꯥꯕꯅꯤꯅꯕ. ꯉꯁꯥꯏ ꯑꯩꯅ ꯏꯁꯤꯡ ꯄꯨꯝꯒꯩ ꯆꯥꯏꯕꯤꯔꯝꯃꯤꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯃꯌꯥꯝꯁꯦ. ꯑꯗꯨꯗꯨꯅ ꯗꯦꯜꯂꯤꯗ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯁꯥꯕ ꯃꯇꯝꯗ ꯄꯣꯠ ꯊꯥꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦꯅ ꯍꯥꯏꯕꯗꯣ. ꯅꯣꯡꯃꯗ ꯏꯁꯤꯡ ꯂꯤꯇꯔꯁꯦ ꯑꯩꯈꯣꯏꯅ ꯆꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛꯇ ꯑꯃꯨꯛ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛ ꯆꯥꯏꯗ ꯌꯥꯗ꯭ꯔꯦꯕꯀꯣ. ꯏꯁꯤꯡ ꯇꯥꯔꯛꯏꯉꯩ ꯃꯇꯝꯁꯤꯗ. ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯁꯦ ꯁꯤꯗ ꯏꯁꯤꯡ ꯆꯥꯏꯕꯁꯦ ꯅꯣꯡꯃꯗ ꯀꯩꯅꯣꯃꯨꯛꯇꯤ ꯂꯤꯇꯔ 200ꯃꯨꯛꯀꯤ ꯇꯦꯡꯀꯤ ꯀꯩꯅꯣꯅꯦ. ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯑꯁꯤ ꯑꯩ ꯃꯅꯨꯡꯒꯤ ꯁꯤ ꯇꯦꯡꯀꯤꯁꯦ ꯂꯤꯇꯔ 500ꯒꯤꯅꯦꯕ. ꯑꯗꯣ ꯑꯌꯨꯛꯀ ꯅꯨꯡꯗꯥꯡꯒ ꯆꯥꯏꯕꯁꯦ ꯑꯅꯤꯒ ꯄꯨꯟꯁꯤꯜꯂꯗꯤ ꯅꯣꯡꯃꯗ ꯂꯤꯇꯔ 200ꯃꯨꯛ ꯆꯥꯏꯌꯦꯕꯀꯣ ꯏꯁꯤꯡꯁꯦ. ꯑꯗꯨꯗꯨꯅ ꯏꯁꯤꯡꯒ ꯈꯔ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯒꯤꯁꯤꯅ ꯑꯃꯨꯛ ꯏꯁꯤꯡꯁꯦ ꯑꯌꯨꯛꯀ ꯅꯨꯡꯗꯥꯡꯒ ꯄꯥꯕ. ꯑꯩꯈꯣꯏꯒꯤꯅ ꯏꯁꯤꯡꯁꯦ ꯍꯧꯖꯤꯛ ꯃꯤꯇꯔꯗ ꯆꯠꯂꯦꯕ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡꯁꯦ. ꯍꯥꯏꯗꯤ ꯊꯥꯒꯤ ꯑꯣꯏꯅ ꯄꯩꯁꯥ ꯈꯔ ꯐ꯭ꯔꯤꯗ ꯀꯩꯅꯣ ꯊꯥꯒꯤ ꯑꯣꯏꯅ ꯑꯀꯛꯅꯕ ꯄꯩꯁꯥ ꯈꯔ ꯊꯤꯕꯤꯗ ꯇꯧꯗꯕ. ꯑꯩꯅ ꯏꯁꯤꯡꯁꯦ ꯑꯥꯗꯒꯤ ꯂꯐꯨꯒꯁꯦ ꯌꯦꯡꯉꯣ. ꯑꯁꯣꯝꯒꯤ ꯑꯝꯇ ꯎꯠꯂꯛꯀꯦ. ꯄꯥꯝꯕꯤꯁꯦ ꯇꯧꯔꯝꯃꯤꯁꯦ ꯌꯦꯡꯉꯣ. ꯑꯩꯅ ꯍꯧꯖꯤꯛ ꯏꯁꯤꯡꯒꯤ ꯍꯥꯏꯕꯗꯣ. ꯏꯁꯤꯡꯒꯤꯁꯦ ꯖꯒꯥ ꯈꯔꯗꯗꯤ ꯊꯥꯒꯤ ꯑꯀꯛꯅꯕ ꯈꯔ ꯊꯤꯈ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ. ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯂꯩꯔꯤꯕ ꯖꯒꯥꯁꯤꯅ ꯀꯩꯅꯣꯁꯦ ꯏꯁꯤꯡ ꯁꯤꯖꯤꯟꯅꯔꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯩꯒꯤ ꯕꯤꯜ ꯂꯥꯛꯄꯗ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦꯕ. ꯂꯐꯨꯁꯦ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ. ꯈꯨꯈꯨꯏꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯂꯐꯨꯁꯦ ꯂꯣꯏꯔꯦ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯦꯡꯉꯣ. ꯀꯌꯥꯝ ꯁꯥꯔꯝꯃꯅꯤ ꯃꯌꯥꯝ ꯂꯐꯨꯁꯤꯅ ꯁꯤ ꯐꯤꯕꯝꯁꯦ ꯇꯥꯔꯛꯑꯗꯤ. ꯑꯗꯒꯤ ꯃꯣꯔꯣꯛꯀꯥꯁꯦ ꯌꯦꯡꯉꯣ ꯂꯣꯏ ꯈꯨꯏꯔꯒ. ꯑꯗꯨꯅꯦ ꯃꯌꯥꯝ ꯗꯦꯜꯂꯤꯒꯤ ꯑꯩꯈꯣꯏꯅ ꯁꯥꯏ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯐꯤꯕꯝ ꯁꯣꯛꯀꯩ ꯁꯥꯏꯌꯦꯕꯀꯣ. ꯑꯗꯨꯗꯨꯅ ꯉꯁꯤꯗꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯖꯒꯥ ꯈꯔ ꯇꯥꯁꯜꯂ ꯄꯨꯂꯞ ꯁꯦꯝꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ. ꯁꯤꯒꯤ ꯈꯨꯠꯁꯥꯁꯤ ꯑꯣꯏꯔꯕꯅꯤꯅ ꯐꯤꯕꯝ ꯑꯃ ꯁꯣꯛꯑꯦ. ꯑꯁ ꯂꯐꯨꯁꯦ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯗꯤ ꯅꯍꯥꯟꯒꯩ ꯀꯩꯅꯣꯁꯦ ꯉꯁꯤꯅ ꯑꯃꯨꯛ ꯍꯦꯟꯖꯜꯂꯦꯕ ꯁꯥꯕꯁꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯕꯛ ꯑꯝꯇ ꯇꯧꯈꯤꯒꯦ. ꯁꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯇꯥꯁꯜꯂꯒ ꯎꯠꯂꯛꯀꯦ. ꯃꯌꯥꯝ ꯁꯧꯒ꯭ꯔꯤꯈꯩꯅ ꯁꯤꯗꯩꯗ ꯄꯨꯜꯂꯞ ꯇꯥꯁꯜꯂꯦ. ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯝꯕꯗꯣ ꯄꯨꯔꯥ ꯀꯪꯕꯗꯨꯗ ꯄꯨꯜꯂꯞ ꯌꯣꯝꯁꯤꯜꯂꯒꯗꯤ ꯈꯔ ꯐꯔꯅꯤꯅ ꯁꯣꯝꯗ ꯌꯣꯝꯁꯤꯜꯂꯦ. ꯑꯗꯒꯤ ꯅꯣꯡꯃꯪꯈꯥꯅ ꯁꯤꯟꯇꯦꯛꯁꯀꯤ ꯃꯔꯨꯝ ꯑꯁꯣꯝꯗ ꯁꯣꯝꯒꯤ ꯃꯔꯨꯝꯁꯤꯗ ꯊꯝꯈ꯭ꯔꯦ. ꯑꯁꯤꯗ ꯊꯝꯈ꯭ꯔꯒꯅ ꯈꯔ ꯇꯦꯛꯈꯠꯂꯦ ꯍꯥꯏꯗꯤ ꯍꯩꯅꯧ ꯀꯩꯒꯤ ꯃꯔꯨꯝ ꯇꯥꯕꯁꯤꯗꯀꯣ. ꯑꯗꯨꯒ ꯃꯌꯥꯡꯇꯣꯟ ꯃꯆꯥ ꯈꯔ ꯍꯧꯕꯅ ꯁꯤꯗ ꯂꯣꯏ ꯇꯥꯁꯜꯂꯒ ꯁꯤꯗꯁꯨ ꯒ꯭ꯔꯤꯟ ꯅꯦꯠ ꯃꯆꯥꯗꯨꯃ ꯈꯟꯖꯜꯂꯦ. ꯑꯁꯤꯒꯤ ꯃꯔꯤꯁꯦ ꯈꯤꯇꯪ ꯋꯥꯠꯂꯦ ꯑꯃ ꯇꯦꯛꯈꯠꯂꯗꯤ. ꯑꯗꯨꯒ ꯁꯤ ꯅꯥꯄꯥꯛꯄꯤ ꯄꯨꯈꯤꯕꯁꯤꯡꯁꯦ ꯁꯤꯁꯤꯅ ꯍꯪꯒꯥꯝ ꯃꯔꯨ ꯈꯤꯇꯪ ꯆꯥꯏꯁꯜꯂꯦ. ꯁꯤꯗ ꯍꯪꯒꯥꯝ ꯁꯤꯗ ꯈꯔ ꯍꯧꯔꯤꯁꯦ ꯁꯤꯃꯁꯨ ꯆꯥꯏꯁꯜꯂꯦ. ꯁꯤꯁꯤꯒ ꯂꯩꯔꯦ. ꯍꯌꯦꯡ ꯍꯪꯒꯥꯝ ꯆꯔꯥ ꯑꯃꯨꯛꯇꯪ ꯆꯥꯔꯁꯨꯅ. ꯑꯗꯨꯒ ꯑꯁꯣꯟ ꯃꯊꯛꯇꯅ ꯈꯥꯃꯦꯟ ꯀꯩꯀꯥꯁꯦ ꯄꯨꯜꯂꯞ ꯇꯥꯁꯜꯂ ꯊꯝꯈ꯭ꯔꯦ. ꯑꯩ ꯑꯁꯣꯝꯗ ꯀꯥꯈꯠꯂ ꯅꯝꯃꯔꯣꯏꯒꯦ. ꯁꯤꯗ ꯑꯗꯨꯝ ꯅꯝꯃꯒꯦ. ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯔꯛꯁꯤꯗ ꯂꯐꯨꯁꯤꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯦ.
ꯍꯥꯏꯗꯤ ꯄꯨꯔꯥ ꯀꯪꯉ ꯂꯩꯕꯗꯨꯗ ꯄꯥꯝꯃꯨꯕꯀꯣ ꯂꯐꯨꯗꯤ ꯌꯥꯝ ꯋꯥꯅ ꯊꯥꯖꯔꯒ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯇꯧꯔꯛꯄꯗꯁꯨ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯥꯛꯄꯣꯛꯇ ꯃꯅꯥꯗꯣ ꯍꯦꯛꯑꯒ ꯑꯗꯨꯝ ꯆꯥꯂꯨꯛ ꯑꯃꯃꯝ ꯑꯣꯏ ꯌꯥꯏꯑꯕ ꯂꯐꯨꯗꯣ ꯑꯗꯨꯒ ꯁꯤꯗ ꯈꯥꯃꯦꯟ ꯑꯈꯥꯕꯤꯒꯤꯁꯤ ꯄꯨꯂꯞ ꯇꯥꯁꯜꯂ ꯂꯩꯈ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯌꯦꯟꯗꯦꯝ ꯃꯌꯥꯡꯇꯣꯟꯗꯤ ꯑꯁꯣꯟ ꯃꯇꯥꯏꯗ ꯈꯔ ꯂꯩꯕꯁꯦ ꯑꯗꯨꯝ ꯅꯨꯡꯁꯥ ꯐꯪꯉꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯥꯀꯨꯞꯄꯤ ꯁꯨꯝ ꯅꯣꯡꯃꯒꯤ ꯈꯤꯇꯪ ꯈꯤꯇꯪ ꯍꯥꯏꯗꯤ ꯄꯠꯇ꯭ꯔꯤꯐꯥꯎ ꯊꯥꯎ ꯌꯩꯕ ꯈꯣꯠꯄ ꯇꯧꯅꯕꯗꯅ ꯃꯆꯥ ꯄꯤꯇ꯭ꯔꯨ ꯑꯃ ꯊꯝꯍꯧꯔꯤ ꯅꯄꯥꯛꯄꯤꯁꯦ ꯑꯁꯤꯗꯤ ꯀꯩꯅꯣ ꯈꯤꯇꯪ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯆꯥꯅꯕꯅ ꯑꯗꯨ ꯅꯥꯀꯨꯞꯄꯤꯗꯤ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯥꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯗꯦ ꯕꯦꯔꯥ ꯀꯥꯕ ꯑꯣꯏꯗꯦ ꯑꯗꯨꯅ ꯅꯥꯀꯨꯞꯄꯤꯗꯤ ꯑꯗꯨꯝ ꯊꯝꯃꯤ ꯑꯗꯣ ꯁꯣꯝ ꯎꯔꯨꯝꯁꯤꯗ ꯈꯔ ꯇꯥꯁꯟꯈ꯭ꯔꯒꯀꯣ ꯅꯥꯀꯨꯞꯄꯤꯁꯤꯗ ꯌꯥꯅ ꯌꯥꯅꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯦꯛꯇꯤ ꯀꯌꯥ ꯁꯦꯡꯉꯝꯃꯔꯣꯏ ꯅꯨꯃꯤꯠ ꯇꯥꯗꯣꯔꯦꯀꯣ ꯄꯨꯡ 8ꯃꯨꯛ ꯇꯥꯁꯜꯂꯛꯑꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯦꯝꯖꯤꯜꯂꯦ ꯁꯥꯕꯒꯤꯅ ꯑꯗꯨ ꯎꯠꯅꯤꯡꯗꯅ ꯇꯧꯕꯅꯤ ꯃꯌꯥꯝꯗ ꯃꯌꯥꯝ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯦ ꯌꯥꯝ ꯀꯟꯅ ꯅꯣꯡꯗꯤ ꯏꯌꯥꯎ ꯌꯥꯎꯗꯕꯗꯧꯅ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯄꯥꯝꯕꯤꯅꯦ ꯄꯣꯠꯁꯦ ꯅꯍꯥꯟ ꯅꯨꯡꯁꯥꯅ ꯂꯣꯏ ꯀꯪꯗꯅ ꯑꯃꯨꯛ ꯐꯪꯗꯅꯤꯅꯦ ꯍꯧꯖꯤꯛ ꯅꯣꯡꯁꯤꯗ ꯈꯔ ꯑꯃꯨꯛ ꯂꯧꯊꯣꯛ ꯌꯥꯝ ꯐꯔꯛ ꯇꯥꯏ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯑꯗꯨꯝ ꯃꯇꯥꯏꯗ ꯑꯁ ꯅꯨꯡꯁꯤꯠ ꯀꯟꯁꯦ ꯅꯣꯡꯗꯤ ꯏꯌꯥꯎ ꯌꯥꯎꯗꯦꯕ ꯇꯧꯔꯤꯁꯦ ꯀꯩꯅꯣꯒ ꯇꯦꯛ ꯇꯧꯕ ꯃꯥꯜꯂꯦ ꯅꯦꯠ ꯈꯟꯕꯁꯤꯁꯨ ꯑꯃꯨꯛ ꯂꯧꯊꯣꯛꯄ ꯐꯔꯛ ꯇꯥꯕ ꯈꯟꯗꯣꯛꯄ ꯈꯟꯖꯤꯟꯒ ꯀꯀꯥ ꯑꯩ ꯊꯣꯡꯗꯣ ꯎꯐꯨꯟꯗꯣ ꯍꯦꯛꯇ ꯑꯔꯣꯏꯕꯤ ꯇꯥꯔꯕ ꯁꯤ ꯑꯣꯏꯗ ꯅꯥꯀꯟ ꯃꯈꯥꯒꯤꯗꯨꯗ ꯂꯩꯕꯅꯤꯅꯅꯦ ꯅꯨꯡꯁꯤꯠꯇꯤ ꯌꯦꯡꯉꯨꯅꯦ ꯁꯣꯝ ꯅꯥꯀꯟꯒꯤꯗꯤ ꯃꯆꯥꯅꯤꯅ ꯐꯩꯌꯦ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯗꯤ ꯄꯥꯛꯄꯅꯤꯅꯅꯦ ꯀꯩꯅꯣ ꯇꯧꯔꯕ ꯑꯃꯨꯛ ꯂꯧꯊꯣꯛꯄ ꯂꯧꯁꯤꯟꯒꯦ ꯌꯥꯠꯂꯕ ꯅꯣꯡꯁꯦ ꯂꯤꯠꯇꯤ ꯂꯤꯠꯊꯔꯛꯑꯦ ꯑꯗꯨꯏꯁꯨ ꯁꯤꯗ ꯕ꯭ꯂꯦꯁꯤꯡ ꯉꯁꯤꯗꯤ ꯈꯤꯇꯪ ꯃꯁꯥ ꯐꯔꯦ ꯀꯩꯅꯣ ꯇꯧꯔꯦ ꯃꯥ ꯁꯣꯟꯗꯤ ꯁꯣꯜꯂꯤꯀꯣ ꯐꯖꯅ ꯐꯝꯕꯗꯤ ꯉꯝꯗꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯉꯥꯗꯔ ꯈꯣꯠꯂ ꯇꯧꯕ ꯑꯗꯣ ꯃꯁꯥ ꯁꯥꯕꯗꯤ ꯉꯁꯤ ꯈꯤꯇꯪ ꯍꯜꯂꯦ ꯑꯗ ꯉꯥꯏꯍꯥꯛꯇꯪ ꯃꯣꯕꯥꯏꯜ ꯌꯦꯡꯒꯦꯅ ꯃꯥ ꯃꯣꯕꯥꯏꯜ ꯌꯦꯡꯍꯜꯂꯤ ꯑꯗꯨꯅ ꯃꯃꯥꯁꯨ ꯃꯁꯥ ꯉꯝꯗ꯭ꯔꯤꯅꯦ ꯊꯣꯏꯊꯣꯏ ꯈꯛꯇ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯑꯩꯁꯨ ꯈꯔ ꯂꯣꯏ ꯄꯥꯜꯂꯤ ꯁꯤꯂꯥꯁꯨ ꯑꯗꯣ ꯃꯥ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯀꯦ ꯑꯉꯥꯡꯒꯤꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯆꯥꯅꯕ ꯆꯝꯐꯨꯠ ꯍꯥꯟꯅ ꯑꯌꯨꯛꯁꯤꯗ ꯆꯝꯕ ꯂꯣꯏꯅꯃꯛ ꯂꯦꯛꯊꯔꯦ ꯉꯁꯤꯗꯤ ꯊꯣꯏꯊꯣꯏꯅ ꯈꯤꯇꯪ ꯐꯒꯠꯂꯛꯑꯦ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯗꯤ ꯅꯥꯔꯁꯨ ꯅꯥꯕ ꯌꯥꯗꯦ ꯅꯥꯕ ꯌꯥꯗꯦꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯊꯕꯛꯇꯤ ꯑꯩꯈꯣꯏꯗꯤ ꯇꯧꯗ ꯌꯥꯗꯕꯅꯤ나 ꯑꯗꯣ ꯃꯥꯅ ꯁꯤꯗꯩꯗ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯖꯅꯨ ꯆꯝꯐꯨꯠ ꯀꯩꯀꯩꯁꯦ ꯐꯨꯠꯂꯛꯁꯅꯣ ꯑꯩꯅ ꯑꯁꯣꯝꯗ ꯊꯕꯛ ꯑꯃꯃꯨꯛ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯍꯛꯆꯥꯡꯁꯦ ꯉꯝꯗ ꯉꯁꯥꯏ ꯃꯊꯛꯇ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯄꯨꯔꯞ ꯆꯦꯜꯂ ꯅꯣꯡ ꯈꯤꯇꯪ ꯇꯥꯔꯛꯀꯗꯧꯔꯦꯅ ꯅꯣꯡꯗꯨꯗ ꯈꯤꯇꯪ ꯊꯝꯕꯤꯒꯦꯅ ꯊꯝꯃꯨꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗꯩꯗ ꯅꯨꯡꯁꯥ ꯁꯥꯗꯣꯔꯦ ꯄꯦꯜꯂꯦ ꯇꯧꯔꯤꯁꯦ ꯄꯣꯠꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯀꯩꯅꯣ ꯇꯧꯖꯔꯒ ꯊꯥꯖꯔꯒꯈꯤꯇꯪ ꯐꯥꯎꯅꯕ ꯍꯟꯗꯛꯇꯤ ꯄꯣꯠꯁꯦ ꯂꯣꯏ ꯀꯪꯕꯗꯨꯗ ꯅꯠꯇ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯄꯥꯝꯕꯤ ꯑꯃꯁꯤ ꯄꯣꯛꯄꯗ ꯅꯨꯡꯁꯤꯠꯇ ꯂꯣꯏ ꯇꯦꯛꯊꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯣꯏ ꯁꯤꯗ ꯇꯦꯛꯑꯦ ꯑꯗꯨꯗꯤ ꯅꯣꯡ ꯈꯤꯇꯪ ꯇꯥꯗꯣꯔꯦ ꯍꯔꯥꯎꯔꯒꯀꯣ ꯑꯁꯣꯝ ꯃꯃꯥꯡ ꯁ꯭ꯋꯥꯏꯗꯗꯤ ꯈꯔ ꯃꯪꯕ ꯎꯏꯌꯦꯕꯀꯣ ꯁ꯭ꯋꯥꯏ ꯅꯨꯡꯁꯥ ꯁꯥꯗꯣꯔꯦ ꯄꯣꯠꯇꯣ ꯑꯃꯨꯛ ꯂꯣꯏ ꯀꯪꯈꯤꯗꯣꯏꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯈꯤꯇꯪ ꯐꯅꯕꯅ ꯃꯊꯛꯇ ꯂꯣꯏ ꯊꯥꯡꯇꯣꯛꯎꯕꯅꯤ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯁꯥꯗ ꯍꯥꯠꯅꯅꯕ ꯇꯥꯈ꯭ꯔꯦ ꯊꯥꯡꯇꯣꯛꯀ ꯊꯥꯡꯖꯤꯟꯒ ꯉꯁꯤꯒꯤ 2-3ꯂꯛꯇꯤ ꯁꯨꯔꯦ ꯄꯣꯠꯇꯨꯅ ꯑꯃꯨꯛ ꯌꯥꯝꯗ꯭ꯔꯗꯤ ꯐꯕ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯃꯌꯥꯝ ꯐꯖꯈ꯭ꯔꯕ ꯍꯪꯒꯥꯝꯁꯦ ꯍꯟꯗꯛꯀꯤ ꯁꯤꯖꯟꯒꯤ ꯍꯟꯗꯛꯀꯤ ꯁꯤꯖꯟꯒꯤ ꯍꯪꯒꯥꯝ ꯆꯥꯒꯦ ꯃꯌꯥꯝ ꯁꯤ ꯍꯦꯛꯇꯣꯛ ꯀꯩꯊꯦꯜꯗꯗꯤ ꯍꯪꯒꯥꯝ ꯐꯪꯉꯝꯃꯣꯏꯀꯣ ꯁ꯭ꯋꯥꯏꯗ ꯗꯦꯜꯂꯤ ꯀꯩꯊꯦꯜꯗ ꯍꯧꯖꯤꯛꯁꯦ ꯃꯇꯝ ꯅꯠꯇꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤꯅ ꯏꯈꯨꯠꯅ ꯊꯥꯖꯕꯅꯤꯅ ꯍꯪꯒꯥꯝ ꯆꯔꯥ ꯑꯃ ꯆꯥꯔꯒꯦ ꯃꯆꯥ ꯁꯤꯁꯦ ꯆꯒꯦꯝ ꯍꯥꯏꯗꯤ ꯏꯁꯥ ꯅꯨꯡꯉꯥꯏꯔꯗꯤ ꯆꯒꯦꯝꯄꯣꯝꯕ ꯆꯥꯕ ꯌꯥꯕꯅꯦ ꯑꯣ ꯑꯗꯨꯗ ꯍꯧꯔꯤ ꯃꯌꯥꯝꯁꯦ ꯍꯌꯦꯡ ꯆꯥꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯄꯥꯝꯕꯤꯁꯦ 2-3 ꯁꯨ ꯃꯥꯅꯦ ꯁꯤꯒꯤ ꯑꯃꯈꯛꯇꯪ ꯅꯠꯇꯦꯌꯦ ꯍꯪꯒꯥꯝ ꯆꯔꯥ ꯑꯃ ꯆꯥꯊꯒꯦ ꯏꯁꯥꯒꯤ ꯍꯤꯡꯒꯣꯜ ꯂꯩꯖꯕ ꯀꯥꯏꯕ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯀꯥꯟꯅꯕꯁꯦ ꯅꯠꯇ꯭ꯔꯥ ꯍꯌꯦꯡ ꯃꯐꯝꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏꯅ ꯇꯥꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯂꯩꯔꯤꯉꯩ ꯈꯔ ꯍꯣꯠꯅꯕ ꯂꯩꯕ ꯌꯥꯔꯤꯉꯩ
ꯍꯥꯎꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦ ꯐꯨꯛꯄꯗ ꯅꯄꯥꯛꯄꯤꯁꯤꯅ ꯀꯩꯅꯣꯁꯤ ꯌꯥꯎꯔꯛꯀꯗ꯭ꯔꯥꯅ ꯇꯧꯋꯦ ꯑꯩ ꯇꯧꯔꯥ ꯑꯩꯅ ꯉꯝꯅꯤꯍꯦ ꯁꯤꯗꯤ ꯅꯪꯗꯤ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯇꯧꯕꯤꯗꯕꯁꯤꯗ ꯃꯔꯥꯗꯣ ꯊꯑꯣꯏꯅ ꯊꯥꯔꯒꯗꯤ ꯍꯪꯒꯥꯝ ꯃꯅꯝꯁꯦ ꯅꯨꯡꯁꯤꯑꯦ ꯑꯁꯤꯁꯦ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯀꯀꯥ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨ ꯌꯣꯡꯅ ꯇꯧꯕꯤꯔꯝꯃꯤꯕ ꯍꯪꯒꯥꯝꯒꯤ ꯁꯛꯐꯝꯁꯦ ꯑꯃꯨꯛ ꯃꯜꯂ ꯊꯝꯕꯤꯔꯝꯃꯦ ꯃꯥꯗꯤ ꯁ꯭ꯋꯥꯏꯗ ꯁꯨ ꯅꯩꯁꯜꯂꯤ ꯖꯥꯠꯂ ꯈꯪꯗꯦ ꯈꯪꯗꯦ ꯀꯩꯝ ꯇꯧꯗ ꯃꯥ ꯀꯩꯅꯣꯅ ꯇꯧꯔꯤ ꯅꯨꯡꯁꯥꯅ ꯍꯪꯒꯥꯝꯗꯤ ꯌꯥꯝꯈ꯭ꯔꯕ ꯍꯪꯒꯥꯝ ꯐꯖꯅ ꯍꯧꯈꯤꯕꯅꯦ ꯁꯤꯁꯦ ꯁꯤꯅ ꯏꯐ ꯐꯅ ꯍꯧꯈꯤꯕꯒꯨꯝ ꯇꯧꯋꯤ ꯑꯇꯩ ꯃꯔꯛꯇ ꯊꯥꯈꯤꯕ ꯑꯝꯇ ꯂꯧ ꯌꯥꯈꯤꯗꯕꯗꯣ ꯑꯗꯨꯗꯤ ꯅꯪꯅ ꯁꯤ ꯃꯜꯂꯤꯉꯩꯗ ꯑꯩ ꯏꯁꯤꯡ ꯈꯔ ꯆꯥꯏꯁꯤꯜꯂꯛꯎꯔꯥ ꯑꯃ ꯊꯥꯔꯤꯈꯩꯁꯦ ꯁꯤ ꯆꯥꯎꯈꯠꯂꯅꯤꯗꯅ ꯌꯥꯔꯦ ꯀꯩꯗꯧꯔꯦ ꯅꯧꯕꯒꯤꯅꯦ ꯁꯤꯗꯒꯤꯗꯤ ꯅꯣꯡ ꯆꯨꯕ ꯍꯧꯔꯛꯑꯗꯤ ꯑꯃ ꯏꯁꯤꯡꯗ ꯆꯥꯎꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯇꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒ ꯇꯧꯔꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯍꯦꯛꯄꯒꯤ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗꯒ ꯁꯨꯝ ꯊꯥꯒꯠꯄꯗꯣ ꯑꯗꯩꯗ ꯃꯤ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯌꯦꯡꯕꯤꯕ ꯃꯤ ꯃꯅꯤꯄꯨꯔꯗ ꯌꯦꯡꯕꯤꯕ ꯃꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯣꯏꯗꯣ ꯑꯁ ꯅꯣꯏ ꯀꯩꯅꯣꯗ ꯌꯣꯜꯂꯤꯕ ꯄꯣꯠꯇꯣ ꯑꯗ 3,000 4,000 ꯁꯤꯠꯂꯤꯗꯣ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯗꯤ 1,000ꯐꯥꯎ ꯁꯤꯠꯂꯣꯏꯒ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯆꯨꯝꯃꯦ ꯊꯣꯏꯊꯣꯏꯁꯨ ꯂꯥꯛꯑꯦ ꯆꯨꯝꯃꯦ ꯃꯅꯤꯄꯨꯔꯗꯗꯤ 1,000ꯐꯥꯎ ꯁꯤꯠꯂꯣꯏ ꯑꯗꯣ ꯍꯥꯏꯔꯛꯏꯗꯣ ꯍꯥꯎ ꯑꯗꯨ ꯁꯦꯝꯕꯤꯔꯤꯅꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯦꯕꯀꯣ ꯂꯨꯄꯥ 1,000ꯐꯥꯎ ꯁꯤꯠꯂꯣꯏꯑꯕ ꯑꯗꯣ ꯃꯐꯝ ꯃꯐꯝꯒꯤꯅꯤ ꯑꯗꯒꯤ ꯁꯤꯗꯩꯗ ꯍꯧꯕ ꯍꯧꯗꯕ ꯌꯨꯝꯒꯤ ꯄꯣꯠ ꯆꯩ ꯑꯃ ꯁꯤꯒꯤ ꯃꯥꯒꯤ 이싱 ꯅꯨꯡꯁꯤꯠ ꯆꯥꯟꯅꯗꯕ ꯃꯐꯝ ꯑꯃꯗ ꯊꯥꯔꯒ ꯌꯣꯜꯂꯛꯄ ꯍꯥꯏꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦꯕ ꯑꯗꯣ ꯀꯩꯅꯣꯅ ꯀꯔꯤꯒꯨꯝꯕ ꯑꯗꯨꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏꯕ ꯃꯤꯗꯣ ꯗꯦꯜꯂꯤꯗ ꯑꯃꯨꯛꯇꯪ ꯂꯥꯛꯑ ꯊꯥꯕꯤꯔꯒꯗꯤꯀꯣ ꯑꯩꯅ ꯈꯟꯕꯗ ꯃꯗꯨ ꯑꯩꯈꯣꯏꯅ ꯂꯨꯄꯥ 50-50ꯗ ꯌꯣꯜꯂꯤꯁꯦ ꯃꯥꯗꯤ 100-200ꯗ ꯌꯣꯟꯒꯦ ꯍꯥꯏꯔꯛꯀꯅꯦꯕ 100-200ꯗ ꯌꯣꯟꯕꯗꯤ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯊꯥꯕ ꯉꯝꯃꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯊꯥꯗꯔꯤꯕ ꯂꯦꯕꯔꯁꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯤ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯃꯣꯏꯗꯤ ꯅꯣꯡꯇ ꯀꯔꯤꯝ ꯍꯥꯏꯔꯛꯑꯣꯏꯕ ꯀꯩꯒꯤꯅꯣꯗ ꯁꯤꯒꯤ ꯋꯥꯕꯒꯤ ꯆꯥꯡꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯄꯣꯠ ꯊꯥꯕꯗ ꯀꯌꯥꯝ ꯋꯥꯕ ꯍꯥꯏꯁꯦ ꯌꯨꯝꯊꯛꯇ ꯑꯗꯨꯁꯨ ꯃꯈꯥꯗ ꯅꯠꯇꯕꯅꯤ나 ꯌꯨꯝꯊꯛꯇ ꯑꯣꯏꯕꯅꯤꯅ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯉꯁꯥꯏ ꯑꯩꯅ ꯑꯌꯨꯛꯇ ꯆꯥꯏꯔꯝꯕ ꯏꯁꯤꯡꯗꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯒ ꯍꯦꯛꯇ ꯄꯨꯡꯀꯪ ꯀꯪ ꯂꯩꯔꯝꯕꯗꯣ ꯁꯧꯒ꯭ꯔꯤꯒꯤ ꯁꯤꯒꯤ ꯌꯦꯡꯉꯣ ꯁꯤ ꯑꯌꯨꯛꯇ ꯐꯖꯅ ꯆꯥꯏꯔꯝꯃꯤꯕ ꯀꯩꯅꯣꯅꯦꯕꯀꯣ ꯆꯦꯡꯄꯥꯛ ꯂꯩꯊꯨꯝ ꯈꯔ ꯍꯥꯞꯆꯤꯜꯂ ꯊꯝꯕ ꯃꯥꯜꯂꯤ ꯆꯨꯔꯕ ꯁꯤ ꯑꯌꯨꯛꯇ ꯄꯨꯔꯥ ꯄꯨꯝꯒꯩ ꯆꯥꯏꯔꯝꯃꯤꯅꯤ ꯑꯗꯒꯤ ꯑꯁꯣꯝꯗ ꯄꯣꯠ ꯈꯨꯏꯔꯒ ꯂꯩꯔꯤꯕ ꯁꯤ ꯍꯧꯖꯤꯛ ꯄꯨꯂꯞ ꯇꯥꯁꯜꯂꯤꯁꯦ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯅꯨꯡꯁꯥ ꯁꯥꯃꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤꯁꯦ ꯁꯤꯕꯒꯤ ꯆꯥꯡ ꯍꯟꯊꯅꯕꯅ ꯀꯪꯕꯒꯤ ꯆꯥꯡ ꯍꯟꯊꯅꯕꯅ ꯂꯐꯨꯒꯁꯦ ꯁꯤꯗꯩꯗ ꯃꯩ ꯊꯥꯕꯗꯧꯅ ꯀꯪꯉꯦꯕ ꯌꯨꯝꯒꯤ ꯈꯨꯠꯁꯥ ꯍꯣꯏ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯂꯩꯕꯤꯕ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯂꯥꯛꯇ꯭ꯔꯤꯕ ꯃꯄꯥꯟꯗ ꯍꯥꯏꯗꯤ ꯃꯔꯨꯑꯣꯏꯅ ꯗꯦꯜꯂꯤꯔꯣꯝꯗ ꯂꯥꯛꯄꯤꯗꯦꯕ ꯀꯥꯡꯕꯨꯅꯗꯤ ꯈꯪꯉꯣꯏꯕꯀꯣ ꯗꯦꯜꯂꯤꯔꯣꯝꯗ ꯀꯌꯥꯝ ꯁꯥꯕ ꯈꯣꯠꯄ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯁꯦ ꯑꯗꯨꯒ ꯂꯥꯛꯄꯤꯕ ꯃꯤꯅꯕꯨꯗꯤ ꯈꯪꯅꯤ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯋꯥꯒ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯀꯥꯟꯅꯩ ꯑꯗꯨꯗꯨꯒꯤ ꯅꯠꯇꯦ ꯁꯨꯝ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯅ ꯌꯦꯡꯕꯗꯁꯨ ꯅꯨꯡꯉꯥꯏ ꯗꯦꯜꯂꯤꯗ ꯁꯨꯃꯥꯏꯅꯒ ꯇꯧꯋꯦꯒ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯗꯁꯨ ꯁꯨꯝ ꯍꯣꯕꯤ ꯑꯣꯏꯅ ꯁꯨꯝ ꯇꯧꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯁꯤꯁꯤꯃ ꯊꯥꯕꯗ ꯌꯥꯝꯅ ലാꯏꯅ ꯄꯩꯁꯥꯗ ꯌꯥꯝꯅ ꯂꯥꯏꯅ ꯇꯥꯟꯕꯒꯤ ꯃꯑꯣꯡꯗ ꯆꯠꯊꯕ ꯍꯥꯏꯗꯨꯗꯤ ꯑꯁꯤꯗꯤ ꯊꯥꯕꯤꯔ ꯈꯪꯅꯤ ꯍꯥꯏꯇꯥꯔꯦ ꯗꯦꯜꯂꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ 90-90 ꯂꯩꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯊꯥꯕ ꯑꯃꯇꯕꯨ ꯉꯁꯤꯐꯥꯎꯗ ꯐꯖꯅ ꯊꯣꯛꯂꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯕꯦꯔꯥ ꯀꯥꯕꯩꯅꯤ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯍꯦꯛꯇ ꯌꯥꯗꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯩꯁꯤꯡꯗꯅ ꯊꯥꯏ ꯍꯥꯏꯕꯩ ꯋꯥ ꯅꯠꯇꯕ ꯑꯩꯈꯣꯏꯗꯤ ꯄꯣꯠ ꯆꯩ ꯊꯥꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯕꯒꯤ ꯏꯁꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯀꯅꯥꯒꯨꯝꯕ ꯄꯣꯠ ꯆꯩ ꯊꯥꯕ ꯃꯤꯅꯗꯤ ꯊꯥꯗꯕ ꯃꯤꯅꯗꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯀꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯗꯤ ꯁꯤ ꯋꯥꯕꯁꯦ ꯑꯋꯥꯕ ꯑꯣꯏꯅ ꯈꯟꯗꯕ ꯀꯩꯒꯤꯅꯣꯗ ꯄꯥꯝꯖꯕꯅꯤꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯉꯝꯕꯩ ꯋꯥꯅꯤ ꯄꯣꯠ ꯆꯩ ꯊꯥꯕ ꯄꯥꯝꯕ ꯃꯤꯅꯕꯨꯗꯤ ꯀꯔꯤꯝꯇ ꯈꯜꯂꯣꯏ ꯑꯗꯨꯒ ꯗꯦꯜꯂꯤꯁꯤꯗ
ꯀꯩꯅꯣ ꯇꯧꯕꯗꯤ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯊꯥꯕꯁꯤꯗꯤ ꯑꯔꯥꯏꯕ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯚꯥꯞ ꯑꯃ ꯈꯟꯕꯤꯒꯅꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯥꯡꯅ ꯑꯗꯨꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯄꯪꯌꯣꯟ ꯌꯣꯟꯁꯤꯟꯕꯩ ꯋꯥ ꯅꯠꯇꯦ ꯗꯦꯜꯂꯤꯗ ꯌꯦꯡꯉꯣ ꯁꯤꯗꯩꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤꯁꯤꯗ ꯄꯣꯠ ꯂꯩꯕꯤꯔꯤꯕ ꯂꯥꯛꯏꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯄꯪ ꯄꯪꯅ ꯄꯪꯂꯩꯗ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯄꯪꯕ ꯑꯝꯇ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩꯅꯣ ꯇꯧꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯁꯨ ꯃꯔꯝ ꯂꯩꯗꯅꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯂꯩꯕ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯟꯅ ꯈꯟꯕꯤꯒꯅꯣꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯥꯏꯖꯅꯤꯡꯕꯩ ꯋꯥꯅꯤ ꯁꯧꯒ꯭ꯔꯤꯁꯦ ꯁꯤꯂꯥ ꯁꯧꯒ꯭ꯔꯤꯁꯦ ꯏꯆꯣꯡ ꯆꯣꯡꯈꯠꯇꯕ꯭ꯔꯣ ꯅꯍꯥꯟ ꯍꯦꯛꯈꯤꯕꯗꯒꯤ ꯅꯪꯅꯗꯤ ꯆꯣꯡꯈꯠꯄ ꯑꯣꯏꯅ ꯎꯔꯤꯔꯕ ꯅꯣꯡ ꯇꯥꯔꯛꯄꯒꯤ ꯃꯥꯏ ꯆꯣꯡꯈꯠꯆꯔꯛꯑꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯅꯣꯡ ꯇꯥꯔꯕꯨꯗꯤ ꯐꯒꯠꯂꯛꯀꯅꯤꯌꯦ ꯍꯧꯖꯤꯛꯁꯦ ꯍꯦꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯏꯔꯩ ꯍꯥꯎ करिए यहाँ पर कुछ पोटी कर रहा है किसने पता नहीं ngасai yong laambane शाही लोग si kanu phuktatlambasine ba aina yam sawningi ji yong na si je हमारे क्या करनी saugri angang ga je kitang tekhalai ni ko ngasai je pung koi khoiram yengo si gi leba ka se ayuk to pumgai chai mi jaga ni ko se aduna mayam Delhi da pot thabaji yam laina khanbi ganu athaba mina di khangbiram gani aduga yengba mina di maroina Delhi da leitaba kangu na di madu khangbiroi Manipur da maina ising nungsi chana bagi akhoi gi lamdam gi oiba posai jing yam lai laina phawado adu sidai da di yam wani akhoi na sida kameni ba matamda Ah. yamna laina kameni birakano haifet khandaraga ibirao haidi aduna akhoi da akaiba pi di haibe wa nate sum sengdokchaning bai wani sumai sumai tawe do akhoi na sida thadariba labor je yum da thabo itardi akhoi kaino lo khai ma ka hingon koibe da thadabu ga chamana ni haba nongmuda akhoi na ayuk nungdang paraga sida thadari je sangam thabo ta dum yarni adugi matik thadei sini da haijaningi je adubu mayam akhoi ding asi hangam cha dore hangam cha dore haije yum da leiba mi da nate ko Delhi da leiba kangun Delhi da angur kg da lupa chama pi Manipur da pawada kya pi adum khenaba da mane mane yam chumma wafam ne hujik silana haije haidi Delhi da di angur je kg da lupa cham tara kun cham yang khai piba matam da phajaba angur phangi ko kg yam da aduga Manipur da angur do laigi hai tar di kg da lupa kya pi ga da ge ba aduduna Delhi gi mina as Manipur da angur asuk yam hongi je Delhi da di adu hai apunte magi mafam dugi wanani pu adu Delhi Manipur da di angur do puthok pudo ka no to ising si chana ba wat pani na mapalam de pusalak pa ngaktane ba adu maina akhoi sigi posai ji ju sidai da chana da bu yam wana tharaga adu ni tawri je yamna phajaba example ni hujik silana habira ida okay adu po Delhi da leiriba ichinaw jing kalan ge akhoi ding si hangam cha dore duzo anongba adujo anobu ne hangam cha dore haije yumgi hangam ne akhoi di cha doije Manipur da leiba mi budi dum yum da budi mayam hunabani na kaim kai di Delhi da leiba di yon banatra di leibam nei tabni na ko ada hoji hangam matam natabai da aina mayam da sum hanjana da phagi da hangam gi season da ko ai hangam phajana yon gen khali hangam wa wai jar da handaki winter da di silana hangam je amtang mayam pelan ge handaki je kitang kaino tawgre ba koina mayam da puthoke haibe wakhan de thagi da bagi na chang managi da ba phaja mayam yaurga ju kaino tawbudo amukta da yeng ba pen gi da ba yamna phajagi dawne bu ko pikok na khoina phajana puthoi do taruk subra tare subra tare suba thabdani pikok hanjan cha thok pa handakti kamaina pikok ta gi ngak thoga thaga da gi je idea kitang phange ba ko aduni da mayam nungsi ba comment pira aga na wakhal je nungai hena thongna hape aduga nungai da ba comment la aga na wakhal kitang nungai da ba phawe adubdi kayam khaluno Delhi da akhoi gi nungsi dana leira lakpiri ba mi gai natraga yum da Manipur da gi nungsi dana yengbiri ba kango ji phajaba comment pira kani bu ko adai da kaino da ngasai gi wahai comment yankhai lakhoi manung da comment ani ga yaw khoi ju ga cha da ba moijina leiba lakado bijina te ba ada time pass tawni dilleli ne ba ado moiju adomaina iraga nungai jei do amarom da di phai haibage athradi moiju aduma ijaraga nungai bam pokchari ne khoi video thu hengaga adubudi akho ka budi khandok ba haibin thai ado ai di nanga wakhando kitang mi tongan banina amamam oi banina
ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯗꯨ ꯀꯨꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯁꯣꯟꯗꯒꯤ ꯈꯤꯇꯪ ꯑꯃꯒ ꯃꯟꯁꯦ ꯃꯔꯛꯁꯤꯗꯒꯤꯅꯦ ꯑꯆꯧꯕ ꯈꯔ ꯑꯃꯒ ꯊꯠꯁꯤ ꯁꯤꯗꯒꯤ ꯁꯤꯂꯥꯅ ꯍꯪꯒꯥꯝ ꯃꯜꯂꯤꯉꯩꯁꯤꯗ ꯑꯩꯁꯨ ꯏꯁꯤꯡ ꯈꯔ ꯆꯥꯏꯁꯜꯍꯧꯒꯦ ꯑꯗꯨ ꯁꯤꯂꯥꯅ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗꯅ ꯅꯪ ꯀꯩꯗꯧꯗꯣꯏꯕ ꯐꯣꯟ ꯌꯦꯡꯗꯣꯏꯕ ꯁꯤꯂꯥꯗꯤ ꯌꯦꯡꯉꯨꯅꯦ ꯑꯩꯁꯨ ꯊꯕꯛ ꯆꯤꯜꯂꯤꯅꯦ ꯐꯣꯟ ꯌꯦꯡꯕ ꯍꯥꯏꯁꯦ ꯀꯣꯛ ꯊꯥꯗꯔꯒ ꯌꯦꯡꯗꯣꯏꯅꯦ ꯄꯪꯌꯦꯡꯗ ꯇꯨꯝꯃ ꯌꯦꯡ ꯌꯥꯄꯣꯟꯇꯦ ꯃꯤꯠꯀ ꯄꯥꯡꯊꯣꯛꯑ ꯌꯦꯡꯗꯣꯔꯤꯕꯅꯤ ꯌꯥꯝ ꯋꯥꯅ ꯌꯦꯡꯗꯣꯔꯤꯕꯅꯤ ꯌꯦꯡꯗ ꯌꯥꯗꯦ ꯅꯪ ꯆꯥꯛ ꯊꯣꯡꯕꯗꯨꯗ ꯇꯨꯃꯤꯟ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯐꯣꯟ ꯌꯦꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯕ꯭ꯂꯦꯁꯤꯒꯤ ꯃꯄꯥꯅ ꯅꯥꯔꯒ ꯐꯣꯟ ꯌꯦꯡꯉꯒ ꯄꯣꯊꯥꯔ ꯂꯩ ꯕ꯭ꯂꯦꯁꯤꯒꯤ ꯃꯃꯥꯅ ꯅꯥꯔꯒ ꯆꯥꯛ ꯊꯣꯡꯉꯤ ꯑꯗꯨꯅꯦ ꯃꯩꯇꯩ ꯅꯨꯄꯤꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯥꯒ ꯃꯩꯇꯩ ꯈꯦꯠꯅꯩꯁꯦ ꯅꯨꯄꯥ ꯈꯦꯠꯅꯩꯁꯦ ꯃꯩꯇꯩ ꯅꯨꯄꯤꯗꯤ ꯅꯣꯡꯁꯥꯅꯦ ꯍꯥꯏꯌꯦ ꯃꯩꯇꯩ ꯅꯨꯄꯥ ꯑꯣꯟꯅꯨ ꯑꯗꯨ ꯁꯤꯒꯨꯝꯕꯁꯦ ꯀꯌꯥ ꯐꯠꯇꯦꯕ